LAKPANA Mingbu kari kauge Be mana Aira Sylvia kawe Dagidi LAKPANA LAKPA kawe Nangna da kau basi yam pakjaye Adubu aidi arke LAKPA Adubu kau ningba kauda aidi iya da Be mana Hai Adudi khangna rabanina adum kauna yare ko Natroda Haiduna michi khatjali LAKPANA Hai Haiduna masu nokjari Asumna matam kharadi bema lakpa ka khangna sanai nongmadi khangaudana lakpana bema da unase hairaki lakpa phone dani hello Sylvia ngasidi unasidana ibani khangna basu kishala bema na yaye da aidi hairakte hairine lakpana phare dudi kaida unase haino hotel dara restaurant dara bema na da aidi mina uba jaga dadi talle Aduna hotel da oina una sahiba LAKPA harauna ha asing bairo oi haiduna phone du thamkre be mana khangni dara nangbudi ena ngasi dage kanade nanaw da khara tanaw gige karamba miyoi oi jana hera tanaroi da amta hekta ithandane law che thingara dawni kana ponte da rani na haima icha tombe Nangbo da murum solerabo be mana laite da ima kainam sum khalamine kanade ima ngasidi ai bazar phau da chaluge nga su khara lerake hauta bana lore henjang si kari no khangde rani na hai khangre da henjang ge wadi si da na ba cha ba hai bu tare da na laira bai khoi gi de be mana haraba mu khoi mai be tharak pi sa laira ra ga kai dorage laira ba mi de mina tro Adumaina du mokul to pishalade mina dum khudong chab lau ki batabane migi makhada laina bu khonarak batabane khangde ai leiri kande dine khanamta ne henjalak yaro haisine idi rani na khangdre da tawrise nupa gi mihul ama pala barina icha tombi di pi ingai dege min henjalak yada bane be mana adu da khangde se adai leire chaka cha thora silau ima ngasi di thabak cha tawba leye Asumna ngai hakki matung da bema kanada no call tawi aduga kari no ngai hak hainaraba matung da thamkhri salla ngasi di khangni dana nang ai kana na habise khangan bata bane Asumna haina ki bagi matung ina bema amadi LAKPA makhoi ani classic hotel tamna lai room ga book tawraba matung da so lauduna changmin na rai LAKPANA Sylvia nang sinabu yam na faida ai ge awaba loina khangni ba be ma nok fit tawi aduga asing bai hai subada LAKPANA daga kawrak patudi thamoi ga mahilang he be ma ge phone du puthok tu na tumina record lawi aduda ai ge je ma handak lai ki dabda mabu yam na phatabane khangbra ai ga semana thaina yam na phukra jani bo ai di ma secret da harauri bane Ma hatpa mi do ai di price pinning ibane LAKPANA kari wanu nangi dude tanja tu da door gi bel du khinga I aduga chana ba order tawramba singdu piramaga chatkre LAKPANA ado chana bisi khara sa tho odana wari leine noi chege be mana ha asing bai rai se libiyo ko dude da siam na phaingo ai di nan ge khangde ai khoi che se ai gi di yek na bane haiba LAKPANA hoine libigene charo ne hana cha pochingse hairaga LAKPA red wine du khara di thaksan kre ngai hakki matung da wangang ba haurai nisana ga khara pangkhalak pagi matang haiduni mana tawri badu be mana da wari du liru haiba LAKPANA adu dinang ai gining batongan gatra be mana
दाना हाइबाबु आइना कैदौबगी यारोइदिनो लाकपा वारीदु लीबा हौरई नोंमा ngasidaigi thani ahongi mamangi warini memthoi phone dani ibungo nangbu laone chak loirine lakpana idoncha thadoi su yawbro memthoi na yawine kaidau yawroi dino natraga shamane toro chak tokpa matung da hairaki ko nang lakti lau ko natradi nang chance mangi ko ai matung da haibira anu ko lakpana hoi phare ai lakna batawrage noncha thamagi ko haiduna phone du thamkre ngihakki matung memthoina haima thadoi nangbula oni thengine ngasi di leke ka lekthok odana thadoina yarni da idomcha memthoina lao didi ayum phawbu thinbige haiduna hairi lakminai tanjadu dani lakpagi khongloi kanguna faraga gari da namjan ki badu memthoina hai kananu ne noiba as khangdreda hajagar sanuda ai sungam jamponte asumna gari du thadoi bu puraga kanna thaurai gari du kanna thaurakpanina khara di lapna chathorai thadoi kappana tana upai di leite lawba sungam jade mayam changdana phakibana ngai hakki matungda gari du lambi ki matai oirapna khami labuk mayai da leiriba sabaloi da yum amada pusalai thadoina kaino ai bu polisi bu kaideno kaino ai noi kana grano masam to khang diye se ai bu thadok biyo lakbana tumi le he pepa nu pina nangama ko jabal thadok ke ngasi de thadoina lakpa kaino nang torisha ha adu mai to gono phat amambasida ai bu kaino thengi hai bane ima baba na thenge bacha hai bu lak de hai tuna pakhat na ramani he lakpa thadoina laukhongi bedu tabajat nate magi chatfam thokpa adumak chatli noki asumna mafam adu yauraduna phone gi flashlight tu thanduna yumda switch on tawi manung dade pungan nganduna aduki matik fajaduna leirami mapandana butki yum manbagi wani sabaloi shandaba manbagi wani manung dade bangloni thadoi du lakpagi kaduda laktana injali aduga thongdu gamlauna lonjali thadoina kaino nana khalisa kaino lakpa ai bu thadok piyo sigi thabak se batte hai ba lakpana thadoi ai nang bu thamoi sena nusi ai gi apam se ngyak to oira su thunga lokai dorage thadoina yar madu phatte na bigi bu ji sana po na ti he aduga ai gi nusi na jab su lai se ye lakpana ai su nang bu thamoi sena nusi hai ba ngasi ba ni selase ai nang bu kai dang nung da mirai roye ai gi nupi oi biro thadoina nate ai madunga moi he asamna fana kuina di hainare thadoi su yaba kauba leite lakpa su haijaba kauba lepte ngai hakki matung ani du khut thokna rei lakpa yu kharaga thakchalakpagi manil duga paraga ngai haktarang chattuna thadoi gi mang samdu pairaga ngai hakmeli thadoi du ikak toramaga adum pangthakre lakpadu pakhat mandana magi mi gaidu kauduna likai gi pukri mapandu da huntokhibani wari loiraba matung bemana aya yam line halibo as yamna phattabani sigibene hena phare ngasi da se aige we phangoi dini ije do siramdradi lakpana acha adudi aina haibudu yarodana bemana ngai khoba da side sigi yu bottle se hek leptana thakpa ngamaba ngasi ai dada chendoine lakpa harauna thakpigene haiduna likli adu thangatuna leptabi guru thakchali loiraba matung sure diyarba bemana adunidana nupa haiside lakpa yogi mayai na tarang chatle mamit mana adu maseng marang na urai bemana yarani haibagi matagum dada haiduna masado nomi lakpana tai lao tumase bemana hoiba ai doorbell se lai kananom te yeng fige lakpana oi thona chango ko bemana hoi haiduna bemadu thoki aduga thongdu haktoi hai sile nangla ba chalo chango ai chalage good job
ड्रेस से आइगा मानरबनिने यारे हाइदुना लुपा लिसिंग अनि चटपिदो मंगा मुक पिरमगा बेमदु चटख्रे लाकपा सिलीदु बेमनी खंदुना नमितु मबानी अहिंदु लेकमिनख्रे मथंगी नुमितनी लाकपा मिकअप थोलकपदा सिलीदा कोनबदु मसक्तो हाइफिट ममितुना पांगबा ngamboi ngamdaba yengakpada bema oiramdabadu mamitu khanglaw law thorai aduga nangarano Silina airo nangi nupi ne kaino khangdraba ngarang ibani chele dudi lakbana kaino haisiba aidi nang natena Silvian ene chembadudi Silina hera napcha da bawado torokanu da nangna na tro ngarang aingonda dab mayam toroga chenche haiduna pobida ido aidi ngasi chen dabi yaro haisine aidi ngarang na nangonda loina aigi tawaya changsina khrabane lakba saugulami chalo he ada thaning de ko ai nang kana na mas khangde Silina oh pare aina haibase thajatre haiba natro phai haiduna magi phone du puthoktuna mana ngarang tumina namkiba video clips tu yenghali pare ne aidi nang na lawtrogasu kharimta kaidene ado paisa di khara piba tabane natradi si video se aina puduna nupi gi organization da utuna nangi na thakda case tawgani aduna aina haibase yanase tungkoina loina na ba lakpana pare ai yaragene aduda nangse aina sum khanbada prostitute malida nasaga ijat bu kharimta khanjadriba kaigino Silina ijat khangba kana bu leiri bege selgi matamni karino wadana nungaining bangangtane tamosu amane lauroi da banu pike ga samnarami haiba isu khangje lakpana aidi nupane aina apamba aina tawningba kusine aduga nangdi nupi Silina mama mapa leitraba nahit pibana isaru oiriklaba ainasu ijat ki wafam hauchikti leitre khalame matam amadadi maitai janu amagi wakhan adubu nongma chaningai leitaba ima ipa leitaba aibu kana amatana harau yukningde hojik matamda nupi aina kari sugane sufam yamna le adubu hekte yarakte isa ithanta hingnaba pambai thirakpada laibak thibi oirubana aranba lambi sida aibu pusinbirakibane adubu karimta khantre hojikti isa khaki oina tawe ngasina nangi horena kanagi hayengna kanagi aiki pantung pam laite aidi samasina su nokna biraba aiki punsi lambine thamoi sena nusiba yaukidaba natte adubu aibu kanana mama oina lochinba pamgani aiki punsi mahingsida lakba karino khangde ngasidi amukta khangnadriba nupi amana lirakpa wari duda thawai hakchang yauna tari aduga amukta takhidriba pirang masu khanghaudana tarai khangle engasidi mana tawriba thabak pumba aranba ngaktani nupi kayagi thamoida phauramgadaba chainado awaba masakarino khangdaba mahaktu ngasidi kharada oirabasu khangai Silina makha amukta rai aina ngasi thangliba khongthang chaliba aigi lambi kanamta gi natte aigi upa ani gi damaktane aina taliba paisa sangsai machi ayama phattana punsi se mangasu ipo ani dimi oidaba yade phare se aise tamoda wa mayam haikraba male mari makhong ambok samna daba ngakta waro biganu ko paisa da tamo gi dilau jare roi tamona haibanu piduna ngarang pirame yarni ai chana batawrake haiduna haugali lakba khangaudana mapidu tap tarai aduga siligi khudangdo tap launa pharaga khangching jale aduga maninglomdegi konjalai chatkiba yaroi ngaiko aisi yamna phataba mine ngasi khakta khangi nangna kayam waramgani haiba ai nangbu ngasi khakta thengnerabasu athai nupi ga manate ngasi degi nangbu aina aigi nupi oina losangani ibani chalase nanau ani dusu ibani changduna semase Silina tatki wahaidu tawbigana tama pharise kuchi thadopio ai chalage lakpana thadopagi mahut amuka hena chena konsili aduga asengmana aina haise aigi thamoida nangi asengba nusibada thamoida hakre Silli mapi ira chelei ngayaki tato tawbina khongchat ka irabina aidi lakpana ai lesidi chinthi banati
ngasi haiba numitagi ai fataba thabak amok hana tawrara nangi kokta kuche thangatuna wa saksari asumna lakbaga siliga su chenkre siam kishor gi yumdu pumlang langli asau asangi maulak panina haraunari mayamdu adubu sakidi kaya haraude adubu machana puduna laklabanina kemta haibadi ngamkidri Manjuna aina haidro ha kaisum lawbiroina hey panganuni ibe manangwa tomthin chida chena batawro mabok mapau supana uri as pang henangse ibe ma aidi ko pro hikcha ida nate aina haidi tomthin do nangbo kayam nusi yengone koi tan hektane natung da ko inai do nangbo nusi bagi natro ha phone tawri ngai hakleta nangna wari phajana sabide nate aina haidi nangna dok yamna wakhan yawri do karigino haiba laimana ngangkre aikoi maside ngai ko magi ko lai